Ngasigi wari asi Jennifer kawa freelance photographer amagini. Mahak yamna free spirit oiba nupi ama oirami. Amadi mahaki mapunsi adu mahakna pamjaba mawngda hinglami. Mahaki mi koitaba wa ngangbada karimata khandana ngangthokpagi mawng adu mi pumnamakna pamnarami. Mahakna mahaki photography dagi talakpa paisa sing adu mahakna anauba fajaraba mafamsingda chattuna mafamsing adugi fajaba adubu mayamgi mamangda explore tawbada sijanarami. Jennifer solo traveling tawba haibadi mathanta travel tawba yamna pamjarami. Handaksu mahakna mayamna fajana khangnadaba unexplored hill station amata chatlami. Hill station adu khungang amagi manakta leirami. Hill station adugi mathakta mafam ama leirami. Mafam adudagi yangtharakpada khungang adu aduki matikta fajarami haibada khungang adugi view adu sargadagi suhelami. Mafam aduda chananabagi lambi amakhak leirami. Amadi khungang adudagi mafam adufaugi distance asi kilometer 6 muk thablami. Jennifer na mafam adudagi khungang adugi fajaraba view adu yenge haiduna mahaki backpack amadi camera adu puduna mafam adugi lambi aduda chatlami. Mahakta natana mi atai kaya amasu lambi aduda chatlami. Jennifer di mathaktagi yengtharakpada mafam adugi view adu karamna oramgani khanduna masa matanta motivate tawjaduna mafam adu tamna lambi aduda chatlami. Khara chalaba matungda Jennifer na ching atugi mathak tamna khong lambi ama kakhatkiba urami. Jennifer na munna yenglubada khong lambi adu khara kakhalaba matungda makhoina chatliba lambi aduga samnaba urami. Jennifer na khong lambi adu asamba lambi ama oiramgani haiduna khalami. Amadi Jennifer su trekking tawbagi experience yamna leirami. Mahakna lambi adu thadoklamlaga khong lambi adu dagi oina kakhalami. Khong lambi aduda chatliba si hojik Jennifer pungkhai amamuk suraklami. Hojik fawdi mahak ching adugi lambi aduda yaurakfam thokpani. Adubu mahakti ching adugi yamna songlaba jungle amata yauraklami. Maduda Jennifer na maning leithoklaga yenglami. Adubu mahakna hannabagi lambi adu khangba ngamlamde. Mahak chingnung aduda lambi lamang narami. Mahaki phone aduda network su leiramde. Hojik Jennifer mathamoy aduda khara pakhatpa horaklami. Amadi mahaki maraibagasi onthokna thikreda haiduna masana masabu chaiduna chingnung adudagi thoknanaba lambi thiba haurami. Mahak chaksu yamna lamami amadi masa adusu sonthaba horaklami. Matang aduda mahakna mahaki mamangda karigumba ma urami. Mahakna posakadu uraba matungda mahakna uribadu masana masabu thajaba ngamlamde. Songlaba amadi chiklaba chingnung aduda mahakna fajarba cafe ama leiba urami. Cafe adugi mathakta Cafe Hill Retreat haiduna iba board amasu thelami. Amadi cafe adu koilas thaba lambi amagi mapanda leirami. Jennifer cafe adu ubada ngamkhai leitana haraurami amadi karimata khanthaba tawdana cafe adu tamna chenduna chalami. Amadi cafe adugi manungda changlami. Cafe adu mapandagi ubada fajaba adudagi manungdasu mapandagi amuk henna fajarami. Cafe adugi manungda fajaraba decoration kaya amasu thelami. Amadi pakhang masa kharasu cafe adugi manungda famduna enjoy tawduna leirami. Cafe adu mapung phana perfect oiba cafe ama oirami. Cafe adugi manungda changlaglaba matungda Jennifer chingnung adugi maramda loina kauthoklami. Mahak thuna table amagi manakta changduna famkhi amadi mahakna famthabaga mahaki manakta waiter ama yamna thuna laklami. Adubu waiter aduna cafe adugi menu card adu hekpirakpaga Jennifer na waiter adugi makhud adu urami. Waiter adugi makhud aduda maina chakhibagi dakfam ama taba urami. Jennifer na dakfam adubu phajana yenge haiduna tawbada waiter aduna mahaki makhud adu maninglomda lotsinki. Jennifer mapuk adu yamna lamami maram aduna Jennifer na mahakna chananaba adu yamna thuna order tawrami. Order adu piraba matungda Jennifer na mamai mamida adu tathoktuna masa adu fresh oigi haituna khalami. Mahak famlambadagi hogatuna cafe adugi washroom da fresh oiba chalami. Washroom adugi changfam adugi manakta enjoy tawduna famduna leiriba pakhang macha sing adugi table adu tharami. Jennifer na makhoigi table adugi manakta samduna chatpada mahakta pakhang macha amagi maraibaktasu dakfam ama taba urami. Amadi dakfam adu waiter adugi makhuta ukhiba dakfam aduga chap manarami. Jennifer na munna yenglubada table aduda famliba pakhang masa khudikmaki masada mahakna ukhiba dakfam adugumna dakfam amamam loina taba urami. Kanagumba amagina maraibakta tarami amadi kanagumba amagina makhutta tarami.
Jenniferna dakfam adubu aduki matik tamunna yenglami haibada mahakna table aduda famduna noktuna enjoy tawduna leiramba pakhang masasing adu tumina leikre haibadu fau khanglamde amadi nupa masasing aduna mahakpu yamna akiba mongda yengduna leirami Jenniferna nupa masasing aduna moida munna yenglubaduda sauramare haiduna khalami mahakna nupa masasing aduda mahak soikre hairamlaga washroom da fresh oiba changlami Jenniferna washroom adugi manungda mamai adu tana dakfam sing adugi maramda khalami Jenniferna mado khana mamai adu tathoktuna nongkhalaglaba matungda mingselda yenglubada mahakna ukhibadu mahak pungangaklami amadi thajaba ngamlamde mahakna washroom adugi mingsel amadi washroom adugi manung adu maina pungchak chakhibadagi pungka katuna musin muduna leiba urami ikhang khangaudana mi kayamana kana laubagi khonjel kayamasu taraklami adubu khonjel adu second kharaki matungda tumina leikhi Jenniferna mafam aduda tawriba sikarino haibadu khangba ngamdringaida mafam adu hanagum amuk fajana leiba urami Jenniferna mafam asi mong amani haiduna khalami adubu mahak aduki matikta mapuglamami haibada mahak mafam adudagi karigumba khara mapuk thana sarga thuna chatkrage haiduna khalami Jennifer washroom adudagi tholaktuna mamai adu nanthaduna tumina laktuna mahakna pikhiba order adu ngaiduna table aduda famduna leirami mahakna cigarette ama puthoktuna chukhalami amadi cigarette adu thaklami mahakna cigarette adugi maikhu adu kamthoktuna famduna leiringaida mahakna cafe adugi manung adu pungchik chiktuna leiba urami amadi cafe adugi manungda famliba mipum khudibakna mahakpu munna yengduna famduna leirami makhoi mayam adu aduki matikta sauna Jennifer da yenglaklami haibada Jennifer masa aduda akiba mafauраklami Jennifer na yengna mi mayam adugi masagadu pungon onthoraklami amadi mi mayam adugi masa sing adu musin muba horaklami Jennifer da yamna nuksina amadi ingna wari sanaramba waiter adusu Jennifer tamna yamna sauna kanna chenduna laklami Madu uda Jennifer na cigarette adubu mahakna pairemliba isingi glass adugi manungda thadaduna muthatlami Jennifer cafe adugi manungda tawriba sing adu ubada confirm ama khanglamde amadi mahak yamna kirami mahakna cafe adugi manungda tawriba sing asi karino haiduna khanduna leiringaida mahakna cafe adugi manungda famduna leiriba mi sing adu musin musilakpata natana mi sing adu ut onduna mathanta kenba horaklami Mado uda Jennifer kiman khiduna yamna kanna laurami Jennifer na mahaki pochai sing adu thangatuna cafe adugi manungdagi uchinna chenthoraki amadi mahakna manungdagi tholaklaba matungda maning leithoklaga yenglubada mahakna mafam aduda fajaraba cafe adugi mahutta maina pungchak chakraba yamna mallaba mi leinadaba building ama oina urami Jennifer na karimata khanthaba tawdana lambi aduda chenduna laklami lambi aduda chenduna laglegaida mahakna lambi aduda gari ama lakpa urami gari adu mafam adugi mi amana thaurakpa urami Jennifer gi phibam adu ubada gari thauduna lagliba nupa aduna Jennifer bo mahaki gari aduda lift pirami Jennifer na mangonda thoglakhiba thokdoksing adu nupa aduda tamduna nupa aduda khanganaba honarami Jennifer na nupa aduna mahakpu angaubini haiduna khankigadra haiduna su khalami adubu nupa aduna mafam adugi maramda hairappa wa adu mahakna khanpa pho khalude amadi thajaba ngamlamde nupa aduna Jennifer da nahakna hairiba mafam adu chahi 10 gi mamangda mafam adu cafe ama oirami nongma customer ama cafe adugi manungda famduna cigarette thaklami customer aduna cigarette adu thakpa loiraba matungda cigarette adu muthattana mahakna famliba table adugi manakta langthoklami customer adugi thawoidaba amadi asoiba adudagi cafe adugi pardada mai chakhalaglami cafe aduda famliba mising aduna mai adu muthatpana ngaudabadagi cafe adugi manungda mai adu sandoraktuna cafe adu maina chaklami amadi cafe adugi manungda leiriba mipumnamak maina chaktuna sikhi haiduna hairaklami Jennifer nupa adugi wahi adu tabada pungangaklami hojik mahakna cafe adugi wari adu mayek sengna khanglami adubu mahakna cafe adugi manungda urakhiba mising adu ahing pamata nate asiba ngaktani haibadu thajaba ngamlamde nupa adugi wahi adu tabada mahak sibamdagi halakhibani haiduna khalami
Adubu Jennifer di mahagna tonglakliba gari adubu thaurakliba nupa adugi mangaksam adudasu mahagna urakiba dakfam adugumna chap manaba dakfam ama taramba adu uramde. Mathangi namit mafam adugi local newspaper da paw ama phonglaklami. Paw aduda nupi masa ama main road aduda accident thokpadagi laikhidre amadi nupi masa adugi maming Jennifer kawi haiduneirami. Facebook ta Manipuri horror story gi Facebook page fu follow tobiramo. Loinana karigumba wari asu mayamna pambi targadi channel asibu subscribe tobiramo amadi video asibu like and share amam ta tobiramo. Mathangi video da amuk unarasi habsiga loinana yungkopam loyangan bana mayam pumna mukti kainabagi yathang nizari.